August Thadou Baptist Church की luchingba ahum sire Marine sokle Khunja की Khunja kunmathoi kukisingna kidnap toukhre Senapati Maikaida kuki mayam ama naga singna fajinkre Churchanpurdagi kangpopi phawa chatpagi lambida ngasi ayuk pung 10 rom tarakpada sakhangdaba khulai paibasingna attack satharakpada Thadou Baptist Association ki miyoi ahum sire atopa marina phibam thina sokle kuki inpin fongdorakpagi matung ina handakta Reverend Silongna maru oina thodang loduna Nagaland Joint Christian Forum ga Kohima da unaduna kuki jo amasung tangkul phurukki marakta lainariba thajadaba sing kokhananaba thorang kaya lokhalami Church ke luchingba sing adu Churchanpur da Thadou Baptist Association ki conference ama yaururaga kangpopi da halakpagi lambida makhoina tongduna lakpa gari anita lumlaga mathong maram khangdana nongmai pangkap kapsilaktuna attack tawrakhibani hairi thawdok adu thokraba matungda luhongba chatkiba konsakul gi khunja nupi nupa yauna miyoi kudmathoi kuki khulai paibasingna lambidagi kidnap tawraga pukre makhoi mari makhong haujik phawa khangba ngamdri Maragasida Senapati District Powder Lakpa Kuki Micham Kun Rom Masu Naga Kangbu Amana Senapati da Fajilaga Tamkre Kujin Kunan Tokta Yauribani Haiduna Ama Ani Hatpagi Pau Hek Tabada Nakal Animaki Mi Hatpagi Pau Tarakadra Haibagi Mi Paibale Manipur Lengakna Deputy Chief Minister Aniki Kutang da Fajin Ladibusing Thadok Hanaba Yamna Kana Honabagi Pau Tai Kukisingna Tiger German Road Haina Maming Thonjaba Mapam Aduda Ambush Tawraktuna Churchki luchingba ahum Hatkibagi Pau Hek Tabaga Thadou Community na Kangpopi District Sin Batungna Kudaktagi total shutdown lauthokre Maduna Maram Orga Lambi asida chathok chasin tawribasingda yamna sathina khudong chadaba mai unakre masigi embusadu kanana satharakibano haiba claim tawrakpa amata leitri police nasu tawdok adugi marumda kana leibagi haiba karimata fongdoktri adu moinamak kuki luchingbasinga masung miyamnadi attack adugi marumda jeliarong furupki miyoi kharana sathakibani haina maral siri Cycle Assembly Constituency ki MLA Kimnio Hangsing na thawdok adubu akan bamong da condemn tawduna thadorokpa cherolaman hai Lining Laisongi Tabak Toriba, Ikai Kumnaningai Oiba Luchingusing the Satarkiba Etekatu, Saukalaba Kunai Asida, Janafam Lake Tabatongi, Taudo Udunamar Morga, Lamdamasuki Ing Tapapibum Kahan Nabagi Achoba Masak Ohlagani, Manipur Baptist Convention Gi, General Secretary Oiramba, Reverend V. Silo, Pastor Pagulel, Pastor Kaigolun, Amadi, Reverend Bumtang Lake Kidabada, Tamoy Song Awaba Poi, Taudo Ududa, Soglaba Musing Su, Atuba the Pagalakpo Oirisanu, Marilenabo Authority na, Hiramasuki Matang the Akanaba Tabak Lokalaktuna, Sianaba Singi Matakta, Action Lokut Kadabani Hari, Kuki Organization for Human Rights Trust, Kohorna Su Taudo Udu Akan Bamong the condemned Torkli, Lubasin Tador Pacherola Manahai, Kangluk Irang Lushinduna, Ing Tapapim Hajunana Bohona Ringi Cherekta, Lining Lison Gitabak Toba, Sarski Luchimbusing the attack Sataraki Tongadu, Sokolaba Kunai Amada, Janaba Tong Nate. Amaromda, Jelerong United Front Thador Pacherola Manhai, Kangpopi District Manung Chanba, Kotland Amasung, Kojingi Lonaba Mapam Amada, Kuki Misam Sing Tongba Gari Anida, attack Satar Kibagi Pauta, but the Tamo Song Awaba Poi, Maralejid Mioke, Hat Kibagaloina, Atopa Kara, Asok upon Nangan Kibagi Taudu, JUF Ka Karigumba Hiram Amata the Mari Lane de Hairi, United Naga Council, UN Sinasu Taudu Adubo, Akan Bamong the condemned Torpagaloina, Taudu Adugimatung Tarakpada, Laylon Wi-Fi Kuki Bileski Musingna, Konsakul Bileski. Nagamisam kun rom phajin kibagi thongadu yaning daba fongdorkli haujuk phabugi oina kanana kari maram gi sathar kibano haiba mayek sengna khangba ngamdringai gi cherekta maralaijadaba khunja sing phajin kibadu saukolaba khunai amada chanaba thong nate mari lenaba singna phajin khraba khunja sing adu karigumba makhal gi condition amata yaudana thadorka dabani hairi maram phurup amasung nepal misam yauna konsakul gi maralaijadaba misam kun mathoi phajin kibagi thong adubo konsakun village authority na akan bamongda yaning daba phongdorkli Ministry of Home Affairs yauna mari lenabo authority singna mara leijadaba misam singatu condition amata yaudana thadok hanadaba thorang lokholakadabani kanglup khudingmakna yariba makai pungning phatharaga lurba tanfam masida ing tappa phibam hanjunhanaba hona famtoi misam miyamgi punsi kanbaga loinana mahusagi phibam da hanjunhanaba honabada CSO sing community leaders sing amati mari lenabo pumna makna amata oina khusamnaba mathau tai hairi